Handak nomani sida Grok harba artificial intelligence asina social media ta mai hawhalle oidaba news abati propaganda yen bata goti media amati IT sale sing na chahi kaya changhan tuna hot darakli message lakh kaya forward tokri mi gi phone sing ta adubu nong mada supna gi nong mada sangom gi ising gi khena bu kum ta seng mada uthokre masigi artificial intelligence asigi software sina amasung masigi mingni Grok harisi Twitter da user amana hangki haidi masigi AI tool sida madudi RSS na India ki freedom movement da participate tawkhibra saruk yakhibra maduda basina kumlaki haidi RSS ki contribution freedom movement da thoini yawdubu kumbani haiduna mi kharana masigi wafom ase digest tawbu waki aduna hanna counter question tawki adubu Grok ki reply same ni RSS India ki freedom movement da silent leiba haibase well document ni amasung RSS ki founder Golwarkar na magi lairik bunch of thota masana wafam se yakre masigi AI tool asina fact checking tor wafam singa se praman amati proof ka loina pibani hairi User amana amuk hangki sini Bharat ki karam Prime Minister press conference ta khwaidi ki thuk ki maduta masigi AI sin kumlaki haidi Narendra Modi amuk ka hangki Bharat ki khwaidi ki communal leader kanano maudasu Narendra Modi ki ming lawi haidi aduga Savarkar ki matang dasu hairak khisini Ingres ka khwaidagi yamna kokpiyu ngakpiyu haikhiba mioi mahakni mana jail dagi thadok pina pangak pina bache kaya Ingres te ikhisini aduga Savarkar aduguma mioi ni mana British cop tagi monthly rupees 60 tawraga so salary lowki maramti maga British ka yanaki real itias khangba singi oina Grok ki masigi reply sing ase aran pani lawroi adubu ngaklibati Grok AI asini masina kaya da chumna gi wari watai amaga sanabugum fact checking gi thabak tawri sini Grok ki paukum sing asida mi kharadi sathina irritate oi ki sini aduna Grok ase Congress ki IT cell ga related ni haikre real the Grok na nai khai kre handak aduga hang basu yaw kre sini nangna BJP amadi IT cell gi against ngangli se kari kino haibada Grok ki paukum di makhoi na aibu makhoi ki against ni khanwa ki wani aseng bo paukum haibu ki tamak masida wahang amu oirakliba sina kaino Grok ase really bias la BJP ki against ta or really Grok ko pa AI ase fact check ki damakta reliable oi privacy ni mathakta palli wafam sing ase loina Drub rathi gini masida ikoina khangjin ka tabu wafam khara tagni maudi Grok ase Elon Musk ki Twitter na traga X sa haina leiri se masina semba AI chatbot ni sini masi hauji ki matam ta use tonari pa chat GPT Gemini ni amadi DeepSeek asina chingbuka manaba type ki tool ni Elon Musk na haiki haidi masi pu launch tabu matam ta madudi masi ki AI fact checking tool ase atai AI tool lagi khajik khet nai madu karino haibata magi reply sing ase humor type oipa sarcastic type oipa adugo mong the phongani but khajik phagi kum nok na bagi reply demand pa adu real fact to di thamgani aduga Gemini chat GPT asina yamna ekoi professional type tamade formal oina pa kum pi sini masidi software amabu program tawkiba atu gi matungin oibani sini so handak Grok na India gi social media de fazana naire fazana naire masigi matang ase aduga Grok asida private chat tawbada option amasu mangon de yauri henpa kanagumna hangbo wafam to public da direct share to thokiba yai madugi option pi sini mathaki aswai phause Drub rathi ki wasing ato madudagini hojik mention tawjari besina Grok ki matang da Indian media ki reaction karino Grok ki matang da asuk yam na hai bese karino masigi wafam se nei nabade kharadi khoina bhap tare RSS Indian freedom movement da saruk yadabugun ni direct liba Grok na asebu phongdorak liba amazung masisu achumba oiba hai bese loiraba maram de RSS ni amna thabak tawdan lai hai don khanba kangbu me am lebne abdu RSS adubu RSS mo freedom movement mo khoi gi contribution thoina leiti directly se wasi loirabani next ta Modi ki matang directly bo ase kana yokhrabro prithibhi ki mimang ta tak chaning libu chaning libu sing oitaba tak thorak pase ya yamana phumduna thamlampa namduna chatpuda yaroi haina phongdorak liba singa se mase tasengna masigi against the labor singa di sounding butabani kanglup amana haikre Grok ase India gi oina ballistic kumbani haiduna haujik Grok ase Hindi desu atai lon desu wahang kaya hang bayai aduna haujik wahang ase hangring basingna mathang kaya hang dare Amit Shah ki matang su hang bayawi Rahul Gandhi ki matang da hang bayawi amasung
ꯐꯣꯡꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯁꯦꯡꯕꯇꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥꯒꯤ ꯋꯥꯐꯝ ꯀꯌꯥ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯊꯣꯛꯂꯦ ꯁꯤꯅꯤ ꯑꯗꯨꯅ ꯃꯤꯠ ꯄꯥꯡꯕ ꯃꯤꯁꯤꯡꯅꯗꯤ ꯃꯁꯤ ꯌꯨꯖ ꯇꯧꯔꯒ ꯑꯁꯦꯡꯕꯁꯤꯡ ꯑꯦꯠꯂꯤꯁ ꯂꯣꯏꯅ ꯈꯪꯕ ꯌꯥꯔꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯣꯛ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯁꯤ